Council of Higher Secondary Education Manipur Cohsem na Louba Class 12 ki exam Ngasidagi Houkhre Manipur ki tungan ba exam center chamaga tara-treta Ngasidagi examination asida mayang Imphal PS amadi Wangoi PS na kon ba exam center mangada mahairoi lising amaga chani tara mangana saruk yaduna exam ki ahobo nimita exam ningthina ingna chikna pangthokre haiba exam asida mayang Imphal ki exam center ani haibadi Chanambam Thambau Higher Secondary School mayang Imphal center da mahairoi Chani ki Yangkai amadi and Tomchau Higher Secondary School mayang Imphal ki mahairoi chahumga nifu humdoi punna mahairoi chamanga ga maudra humdoi na sarukya ki amadi Wangoi PS na konba exam center mafam ahum haibadi Wangoi Higher Secondary School Wangoi da mahairoi chamaga humdra mathoi ST Stephen Higher Secondary School Hiang Thang da mahairoi chani ga nifu humdoi amadi Little Master English Higher Secondary School Samurau da mahairoi chani ga supna taruk punna mahairoi chatruka kulhumdoi na sarukya ki ngasi ki exam ki security ki da mayang Imphal PS amasung Wangoi PS ki SGPU Tayan Jam Clinton na fongdokibada haujik chathariba exam asida Imphal West District ki SP gi liching makhada mayang Imphal Police Subdivision na konba mayang Imphal Police Station amasung Wangoi Police Station gi makhada leiba exam center singda matik chaba security sing deploy taw haina pirakpa instruction gi matung ina matik chana school khudimakta ngak sen ki haiba wafam thamki amaromda Tomchau Higher Secondary gi principal Paunam Nomita Devi na fongdokibada school adu da exam thariba Satra Singh yamna discipline lay problem amata laite mama mapa oiba sing nasu exam thaba mahiroin thilak laba matung horen exam loiraga oina Louba lakpiu maduna tana school campus wangmada laisin biganu tangai fadaba sing tabak leibiu haina fongdoki Uzik chathariba ki class 12 ki exam hai tare pro exam sigi mari lenana koi Imphal West District SP ki teaching makhada koi mayang Imphal Police Subdivision na konba mayang Imphal Police Station amasung Wangoi Police Station ni makhada leiba exam center sing da ko koi matik chana security sing koi SP sir ki guidance makhada thadar ko koi deploy tawona pirak ko instruction ni makhawena matungina koi matik chana school khudi makta mayang Imphal la hayagana koi center automatic chana security deploy tawjare koi ki koi bada 100 meter school ji surrounding 100 meter ta ko koi mi taka laitaba mi ambo present hoijana ba koi strict instruction security jina pijaraga koi thariba exam chhatra singju shanti hoina ingna chikna tangdu leitana kaita apan balaitana exam je pina ba tungda koi akan ba security strict measures no pata boundary dida kai de khongban chemba yabagi chance lei haibudo akoi adugi akoi bodo loina ba hana inspection chachara kai da gumba changba yage habdo adugi yenga instruction je changdana ba akoi ba piba yaba changba yaba jaga jingdo adugi jaga changbam jing da akoi main power je thamaga adu modo tawdana ba kan hona je akoi gi exam center sida chhatra je punna ne 172 thaiba adai saida tariba school singdi Pinewood Pravavati College Kamakya Pemton College hariba school ahum sigi chhatra singje taiba aduga Pinewood kina 118 Pravavati kina 31 KP kina 23 tai adai saida 172 sida improvement gi chhatra amadi yawe magi chhatra sina asigi subject na improvement thagadaba chhatra dugi subject na physics ni aduga hauji ngasi makti English da 171 thai masai da handicap gi chhatra ma yawe bako adu madi separate room da magi lower class hoiba chhatra mana ma hauji exam thari akhoi gi exam si yam phajana conduct tawri chhatra singse matam chana lai akoi vice principal SO amadi leiribo waja singasina cooperation phajana pi akoi yamna hauji phawgi di karigumo crime amta thokri smoothly conduct tawri ado akoi center number 38 ni aduga akoi da tariba students na 343 aduga Little Master school Samurau bisi loina maktar to pangta tar center system tariba satra singsu yam discipline lei Maji pauta di kari gumba pam dawa kari gumba amata ko jibo thena ko ado koi parents sing thimbira aga drop tawraga koi gi adum foreign loiraba matamda adum lawba la hanba mapanda koi langa ga kholaga parents sing leibi base base ana ye yawruga budi upai leite ko adum manata ba sing sidi koi parents sing yam kanna koi mapanda langa base koi langa ni manunda chikna ngang sing sidi